Phiral United Club Organization shinduna Manipur Ningkha Tamkhibagi Humfutara tarit shuba Kumon Thouram Pangthoktuna Manipur Phiral Chingkhatkhre Phayeng Community Hall da lamdam adumgi miyam loinena pangthokiba thauram aduda Phayeng awang lekai gi khulakpa ningthaujam toyai Imphal West Club ki President Khaidem Heramani Amukui Vice President Tigande Phayeng Gram Panchayat ki Pradhan Angom Kozendro Peace and Protection Committee Chakpa Phayeng ki President Angom Jiten Ruko ki President KH Lokendro, Control Room Imphal West ki President Chabungbam Ragumani, Ruko Women Wing ki President Chunkham Pakpi na Chingbana, Atoiba Mitungnan Singh Oike. Thouram Aduda Sarukya Kiba Royal United Club Organization ki President KH Lokendro na Hai. Manipur na India dagi numit ama hana Ningkha Tamba han kiba aduna August taraga mari asi chahi khudingi Manipur ki Ningkha Tamba numit haina Thouram Pangthoktuna lakpani. Chahi asigi oinasu Manipur ki Phiral Chingkhatkhre Thouram asi pangthokpani. Tunggi mirol da direct te yauba adu khak pahan badan natana ahan laman singna angang singbu puwari takpiba yamna mo mathau tai ngasigi numit asina ingtapa hanjilaktuna tangdum leitana mara chetpa lamdam amu oirasanu hainasu mahana makha tana phongdokhe Kasi aikoina pangthokchariba thoram asi koi Manipur da Ningkha Tamkhibagi numit 14 August sana aikoina sahi isang chitna palan tawba lapadu koi ngasi pangthokchebani aikoina pangthokchebi gi thim asi Indiana 15 August Ningtam Kiba Manipurna 14 August Tamuba Icon India Digi Equina Ningtam Basin Mahali Habegi Wakalun Gi Pandam Dam Ma Lebapu Sijaba Ilam Damasigi Rixa Kudimakna Sigumlaba program Masida Lapida Duna Ningtamba Pangtraba Manipurgi Saktamun